Sri Lanka ni yumbu oiduna pangthokadaba mapanlak suba South Asian Karate Championship amasung ahanba chahi taramari makhagi South Asian Karate Cup English ngani kunga manga gidamak India team da saruk yarunaba Manipur degi sanaroi mari amadi officiating referee ani Sri Lanka gidamak tangasi Imphal International Airport-Tagi Lamthakhre Indian Karate team gi squad ta Manipur degi sanaroi mari ga loinana official oina referee ani yauraga punna biyoi taruk adu Manipur Amateur Karate Do Association makagi president loinana Karate India Organization KIO gina technical chairman su oiriba Thangjam Kiran Kumarna Lamthakhre Airport ta Paumi Singda Wangang laduna Thangjam Kiran Kumarna hai Haujik state asida thokriba irang asina maram oiduna tangdu laita daba fibam leiriba asida sanaroi singna national amadi international gi thakta changdam nabada Sarukyana na bachatpada satok chasinda sel yamna changbana aduki matik awaba mayoknari Manipur gi mingchat purakliba sanaroi singi khalaga lengak asina akhanaba mityeng changduna thengdariba awaba si athubada kokhan biyo hainasu lengak ki pukning chingsinki Haji Manipur si koigi saktak tabji ate yawana Manipur gi sanaroi singna toan ba discipline su gano mayamna thengabri dunia dubo akoi asuki matik wai kunam di satpagi traveling fear Lansi number Moraga, Tanguleta, the Bama Simarak says the Sanoi Singi, Tonadi, Hanudi Yadavanina, represent Tose, Masia Quigi, Miamna, Henena, Quigi, Sang Tong, Burkan of Saquigi, Kayata Tonga Hapiba, Sanoi Sinse, Adolena Moisi Medal for Resno, Ivadi, Cement Pugiratana, Manipuri Magi, Minsatsi, Malenda, Sakta, Koda, Sovotang, Long Navigam Wakalondo, Kamsari. Thank you very much. Sri Lanka gi Colombo de leiba Suga Thada Indoor Stadium da hayengdagi hauraga tha sigi taruk fauba chathagadaba South Asian Karate Championship asida Indian Karate team da saruk yagadaba Manipur gi sanaroi mari adudi commit event ki oina kg nifugi chahi taranithoi makhagi da Lamnganbi Soram amadi chahi Kanglup asigi kg nifu magagi da Sinthoi Bathiamni commit event ki chahi taramari makhagi kg nifu mangagi da PH Arif Khan Amadi Chahi Kangrup Asimak ki KG Yankai Gidana Pratik Dahalna Sarukyagani Indian Karate team adugi officiating referee oiriba Mutum Bangkim Nahai Sri Lanka da Pangthokadaba Championship asida India ki team da state asidagi Chahi Nauribi Nupi Macha Sanaroi Amba Yauna Punna Sanaroi Marina Sarukyariba asida Soidana medal laurakani haibagi Thajaba Thabli Mahagna Makha Taraduna Championship asidagi medal ama laubangam labadi Asian Karate da amuk India ki mahut sinduna Sarukyagani hainasu Fongdoki Nine South Asian Karate Do Championship Colombo da Pangthokadaba si akogi Manipur gi player mari participate taguni masida akoina medal ki jo akoina expect khara tawi maram di angang jinga si mamangi national jinga mokogi masama sai category jinga medal wena logi bang atani adu hadakta akogi pangthokiba state level championship ta jo go logi bang atani